ngase form hiba tongan tongan maru oiba I pausing khonga charakana Manipur top channel dagi mayam da share tawjagi mayam taminasi ahan maru oiba paw amana vaccine kap lu angalwadi worker ama laikhidre COVID-19 gi vaccine kap pada sikhibra khangdong nanaba postmortem tawgani chief minister COVID-19 gi vaccine kap luraba matung numit tare ni gi tungda Kombi municipal council ward number 9 gi manungda leiba Kombi tera khadigi Wayangbam Ningol Sundari say Nifugonipan, Mapu Rebigiming Naurem Loken Koba, Angalwadi Walker Amalekidre. Frontline Walker when a Tabak Tauriba Angalwadi Walker Aduna Lakidabadu, COVID-19 Gibexin Kablo Badigi, Oibra Hyba Kangdo Nanaba, Porsumatem Torogani, Amasum Akang Ahising Yingsin Hangani, Haina, State Minister Nongtongbom Birenangasi, Manipur Legislative Assembly Gimi Pamda, Fondo Cray. Lakidrabanupi Edu, Masanupa Ani Amasum, Masanupi. Amalaide, Mahak Saliba February ki thasi ki taragani thoda COVID-19 ki vaccine kapkhibane Mahak hanadagi hauna azama gi laina leiba amasum allergy yamna tawganba miyoini vaccine kap loraba tungda Mahak allergy gi layong sing uthorakpada natana lehau horakhi haiki thawdo asigi matangda imung manunggi miyoi singna poxi sida phongdorakpagi matungina Mahak thasi ki taragani thoda kumbi PHC da ahanba dose ki COVID-19 vaccine kapkhi Vaccine kap mamdai mata maduda mahak masana allergy khara tawali have a wapam doctor thamki adubo doctor na kaisu tawroi haiduna aduma COVID-19 gi vaccine kablaki nomit adugi numidang wairamdagi masana waiti haiduna leibidigi kumbi PHC da mahaki masana pa ahal na pukhatki adubo mapha maduda doctor leramdabadigi CIC moirang na pukhatlaga yengbada BP low oi haibidigi drip yalaga masa khara kanbadigi yumda putharakhi matungda mayumda halakpa matamda allergy tawbadagi masada fugri khara thokpa horakhi loinana hakasaba hengalakhi arum lehau kana tawrakpadagi saba thakpa yarakhide namit humni hena phabagi fibam laktabadagi thasigi taraga tarukta moiralgi community health center layeng basakhi adudasu doctor na kaisu tawroi haiduna hida khara iraga thadorakhi adubu arum lehau tawba allergy tawba phattabadagi thasigi taraga tareta amuk kombi PHC da layeng sakhi asidasu hida khara iraga aduma thadurakhi anabigi haksangi phibam ka hena phasilaktabadigi ngasi nongalamdai da rims tamna pukhalakhi marakta first aid khara pina ba haiduna moirang CIC da pusilaga minute kunrom oxygen haptuna khonakhi adubu numidang moirang pung mari makhairom tabada moirang CIC laikhidabani laikhidrabigi imung manungi miyoi singna makhatana hai mak masai oiba anaba amata laikhide allergy tawganba adu khaktani COVID-19 gi vaccine maram oiraga laikhidabani mishi sigi matangna ngasi numiyungboda Bisnupur gi DC amadi ASP ga phaminaduna laikhidrabasigi imungi miyoida sunaba thapak pinaba wafam thamki mishi sigi matangna CM ga unaraga tangdangba khangdri fawa asiba haksang lokhiroi hairi Misi adubu yaningdaba phongdoktura maikei adugi angalwadi workers sing yauna imung manunggi miyoi sing laikai miyoi singna DC Bisnupur amadi CMO Bisnupur unaba Bisnupur mini secretariat thomjinki laikhidrabi sundariga punna hidaka minarubi kombi terakhadagi angalwadi worker moirang them Rashe Devin hai thasigi taragani thoida punna angalwadi worker makhoi nipan vaccine kapa chaminaki adubo miyoi amakha angang apikpa senmadagi vaccine kapkhide hida kapluraba matung haksangda lehau khara tawrakhi haujiti lehau tawrakhidi adubo sundaridi masa nungaiti haibigi pau tabadagi chalubada mak yamna wana leramba thengnakhibani ngasi ayuk amuk phone tawbada sundarigi masa nupina CIC moirangda pukhalaga leire haibadagi lakpada hospital da asiba haksang oina thengnabani angalwadi worker amana masana yadana namduna COVID-19 vaccine kapna bokhona bigino Vaccine kaptringai masagi hanagi kari anaba leibigi haibadu hana check tawiyu vaccine kaplaba matungda asiana yorakpada lengana checksak pubigadawribra mishi sigi matangna angalwadi workers sing imung manungi miyoi singamadi laikai gi miyoi kyana Bisnupur mini secretary DC Bisnupur amasung CMO Bisnupur unaba thomjinkhre angalwadi worker wahengbam ningol sundari gi mishi sigi matangna assembly mifamda Chief Minister na state asida haujuk phawbad miyoi lising kuntrago humdagi mathakta kapkhre COVID vaccine kapda miyoi ama laikhidre haba pawsina health workers sing amadi miyamda samamnaba amasum aki tujungba phawribasi ko hananaba Chief Minister nongthongbam berena mishi sigi matangna ngasi house statement ama pikhi
statement adu thamladuna ban haiki thasi ki taragani thore COVID-19 vaccine kaplaba matungna laikidre hairibi kumbi tera khadagi angalwadi worker asi masagi azama gi anaba laiba miyoini azama laina laiba COVID-19 vaccine kaplobagi laibak thiba thawdo asi thokiba oirambasiyai matau karamna laikidabano khangdonaba rims amadi jenims ki expert committee tanaduna postmortem technically tawgani misi asiga vaccine kapaga mari lainabra haibigi marik sumna postmortem report phanglaba matungda miyamda khangangani haibo wafamsu chief minister nongthongbom and biren singana phongdokhi haina pauksi sina makhatana phongdorakli atopa pawamanamo rims ki a block ta mai sakhalakre rims ki a block ta ngarang numidang waram pung 6 makhai rom tabada electric tagi haurakpu oigani singna bamongda mai sakhalakre ka amada thamba room heater tharaga thamlamadagi mai sakbagi thagdok thokibra haiba singari ka aduda leiba file khara maina sakre mayam hopsinduna mai kalhobadagi pak sauna amang atali thokidre haiba pawmusa phunari atopa pawamana mafam anida bom thamlamle tongan ba mafam anida sakhangdabasingna IED yauna bom thamlamle bom ani dugi manungda IED adudi tha asigi taraga tereki ayuk pung 3:45 rom tabada lilong santipur da leiba soibam sarasai nipu apokpa diben kobo miye amagi konthong da thamlamani IED bom madu sorakna kilogram 1.5 rom lumi amarom da ngarang ayuk pung 3:10 rom taba matamda thangmaibal tarung road ta leiba Savio Higher Secondary School gi manakta leiba LB Steel House ki gate hand grenade ama thamnamle LB Steel House adu thamaiban gi Lakshmikanta sei kuntraga nipan haiba miye amana hangbani haiba wafam amasu ngasi ayuk fongbasi fongsingda fongnari atopa aten maroiba pawamana malem gi ani subalanjau gi mafamsing semgatnaba center da taknanaba warep nakre moirang kangla da leiba INA Memorial Complex amadi matam adugi INA gi headquarter oiramba mafam sing lonena masigi akoibda leiriba ningtam lan aduga mari lenaba mafam sing amadi parallel area fill amadi koirenga year fill loinana hak thengnana lan thengna ki mafam sing malem gi miyoi singi pungning sing sinnaba yaba mong sengbanana India langakta haijanaba Manipur Legislative Assembly na warep lokre haba pawmusu fongnari atopa pawamana Moirang Municipal Council gi wathokta chenaba official sing action logani CM Moirang Municipal Council sel thumo moral tan sijinadabagi wathok local fund audit puthorakliba asida chenariba sing laingakna action lobidana leiriba karigino makoi gi mathakta matik sabe action lobiyu haina opposition gi MLA AK Gomidas na phongdokre Municipal Council asigi wathok committee ama CM laga thijin halaga action logani haina minister na phongdokre atopa pawamana mo pre-board exam ngan khatna pangtholagani All Manipur Recognized Private School Welfare Association na Imphal Manipur na English singaniga mangadagi leptana sei khudingi Board of Secondary Education Manipur na loba examination thagadaba mairoi singi damak pangthoktuna lagliba pre-board exam satliba sei academic section 2020-21 asigisu lagliba March taraga mangadagi pangthoknaba torambadu March 9 dagi ngan khatna pangthoklagani haina association asigi secretary na phongdokre Manipur Press Cup ta pangthokiba pawgi mifamda mahakna makhatana hai pre-board examination asi hana March taraga mangadagi pangthoknaba leplambadu Board of Secondary Education Manipur na March taraga tarukdagi public examination thagadaba mahiroi sing eligible internal assessment mark submit tauba haunanaba khangalakwadagi pre-board asi ngankhana pangthokadoribani haiba pawmosu phonari atopa pawamana MLA Thoksum Radeshyam gi hairok talaiba yummai sakre hairok kendra gi MLA Dr Thoksum Radeshyam gi hairok part 2 Thoksum laikai dalaiba yum ngasi yuk pung 13 minute kunrom tawada mai sakre miyam amadi Thawal Fair Service na matam sana mai kanmadagi ka hena amanga tari thokidre hari Thawdok thokphamdagi phangba pawgi matung ina mathol ahum wangba yum adugi makha ithang thangba ahum supa mathol gamada electric short circuit thoktuna mai edu horakbani mai horakpa matam aduda mathol aduda miyamata laikide mai aduna electric ki potlam sing sak thektuna maikhu ka hena karaklaba matamda miyam khangnarakpadagi khudakta miyam aduna mai kanabagi thabak hokhi Thawal Fire Service ki fire tender gari ani su paw hek phangbaga khonglai thuna yokshilaktuna mai kanmagi thabak yokshilakhi Hairok Police Station ki OC and Premzit na lit tawa police team ama amasum
SPO Hairoki personnel singsu mai kanbada mating panglakhi mai adu numit yungba matung pung baroga minute tara aduwaida mapung phana muthat pangamkhi mathol adugi electric ki potlam ayamba sakthekre imungi mal sang singdi thoin ama ata thokidi haiba pawmsu phongi atopa pawamana security force na kanmangamkhre masa khangdaba khulai paibasingna thadokmal selga mari leinana ngarang kangpokpi district ki Kalaha Pahardagi Fakhiba Miyama security ki apunma kangbuna kanmangam kre sakhangdaba singna fakhibadagi kanmangam khraba miya adudi Tikaram Rajal Kawi mak thasigi taraga tereki numidang pung taret makhairom taba matamda khulai paiba miya khrana fakhibani mak fakhre habigi pau phangmadagi Manipur police ki ADGP IGP SP amadi Kangpopi police station ki OC Kuntraga Nepal Sub Assam Rifles amadi Manipur police ki special commando ki teamna Kaubru Singsang na pomda operations chathaba kanba ngamkhibani hari thaudo aduga mari lainana mipha mipun tawduna informer ni haiba mi ama Assam Rifles ki team amana fawa ngamle hari thaudo aduga mari lainana Tikaram Rajal Fabda sienaba mi singadu mafam adudagi nanthokduna sien khibadagi fawa ngamhodre haiba pawmusu ngasin daram phongmuchi phongsingda phongnari Loisilakpoina Manipur yamna ngakningai oiba pawng katang mayam da hapsaramge Manipur thokdaba laiti haibaduni mayam Nupamacha amada sexual assault satakhiba ahum police na fare mayam si contensi Nupamacha amada sexual assault satakhiba ahum police na fare habani yamna tangna thokpa proksogi case amada Imphal East district ki manungsana leiba mafam amadagi sei taraga manga rom gi Nupamacha amabu sexual assault satabikre haiba Santhel mamang lekai hauzikna hapta Golapati da lebi Saisam Memthoibi Elias Daina Elias Thaurani Elias Sekon Lairang Saikon Danithoi Apokpa CS Nur Hussein Nambol Kha Thong Makha lekai Wahengbam Sarat Sai Yankaigamatoi Amadi Maki Loinabi Wahengbam Lalhulin Sai Nipu Women Police Station Imphal Isna Fabdigi Special Judge Prokso Imphal Isna Thasigi Kun Faba Police Custody da Thamna Bakhankre Thaudo asigi matangda sei taraga mangagi Nupamacha asigi apokpana Police Station asida thasigi taraga humdoigi pung taramathogi minute taraga mangarom tabada complaint ama lankhalakibane complaint aduna hairibadi maki masanopa asi thasigi mapangi ayuk pung taradagi wakatliba matam fawbada thiba khangdana lerakibane hairiba sisu Nambol Kha Thongdagi hauzikna jiribam gaibi leikaida lairambi wahengbam Roslinda Thangmai Saikun Gamathoi Amadi Maki Manaunupi W Priscilla Saikunda Natana accused number 1 Oiriba CS Memtaumbi Haidiba Nupi Ahum Asina Mayumgi guardianship Oina Karigumba Arun Athup Singbu Lotchinduna sexual assault Satabikre Haina Wakalaki Police na FIR sanduna Santhel Mamang Lekai Memtombi Bu Mayumdagi Thasiki Taraga Humdoida Faduna Wangpong Sataki Police ki Wangpong Adudanatana Roslyn Amadi Mahaki Mananupi Anina Nupamacha adubu kidnap tawkhibani haibasi Memtombina Lochinna Bohone case asigidama accusing asibu phanabagidama search tawkhi adubu accusing asi mayumda lairamdabana case asigidama mama mapa oiriba aninasu masa singbu lochinna bohone haibagidama mama mapa anibu phaduna Wangpong singsatakhi Police ne accusing bu court putoktuna makhatana police custody da thamnaba remand player nirakhi player adubu taraba matungda special judge Prokso Imphal East na accused ahumbu thasigi kun phaba police custody da thamkre haba pawmusu ngasi nungdaram phongma pokse singda phonari and thank you